Kuki singna Manipur apun magi saktam thugai na basatharaki balan muning sing duna tampa ki mafam ayam duna apun magi saktam kanba numit haina pangthokre. Kuki singna numit asibu separation day haina khulai pai duna release chatkre. Aadhar card amasung part card na India gi citizenship oi haibagi proof oiba yararoi. Manipur tholiba irang asidi center na atamna lautunar ga thuan mra haibagi singnaba phawi haina okram joina phungdokre. Manipur tholiba sahi ani pharaklaba lan asida Prime Minister Narendra Modi na khangsinadana leiba asi laibok thibani haina Congress lusingba Jairam Ramesh na phungdokre. Kanglai Thawal channel na tabiriba punokpu taramna oksari ngasi ki maru oiba pausing miyamda pijari. Kuki narco terrorist singna landaraktu na mitai misa miyam kayagi punchi mangan kiba amadi lanthum mahan tahan kiba sahi ani mapung pharak pagalona na Manipur tholiba irang asigi ahubana mit ningsingduna tampaki mafam singda tongan mingthon thondra nimit asibu ningsingduna athaubu sing mafamda haikal laikat tamkhre. Arambai Tengol Unit 15 Bishnupur District Apunmana Sinduna Kha Pochangmam Sanbungda Tharum Asi Pangthok Kibagluna tongan ba Civil Society Organization Amadi Imung Munungi Mioi Sing na Punna Athaubu Singi Mapamda Aikal Laikat Tamduna Makoibu Ikai Khumnaba Utkire. Numit Asiga Mari Lenana Kokomina Sinduna People's Convention on 2 Years of Manipur Crisis Hainaming Tonduna Kumal Lampakta Mipam Pangthok Puguluna Warep Kaya Laukre. Federation of Civil Society Organization Fox na susinduna nimit asi khundrakpham AC gi manungchan leiba yumnam khunu community hall da pangthok pulona tongan malub amadi lucingba kaya na saruk yadana ware kaya laukre. Thorum aduda saruk yaba lakhiba Arambai Tengol gi lucing purel korongwan ba khuman hai lamdam asida leiriba Civil Society Organization sing amukta hanna punsinasi apunmugi ware aduda mahaki maikaidagisu Pangba yaba amadi pangthokpa yaba thabuksing pangthoke akhoi masel amatto ina punsinara matamda tholiba lan asi warusin porokpa ngamgani. Manipur da ngasi leiriminariba yelhomi punamak thamoi aduga wakhan kathokpada punamak da loina fit oire loina fit akhoi amarom da oire oidaba maram ani khak lei punsan ba yaningai punna chappa yaningai apunba organization leiningai Honabase akhoi mathau tai ichinaw yelhaumi maitei manung da su tongan ba club division lairaga amana tawbada amana mateng pamba thaukat pangamdaba amana tawraga ama yauroi haibagumba divisive oiba potse kitang lei bayade decision lawbu kanda amakhakta lawgadabani maduda loina chakadabani haibigi afaba campaign amase asigumba gi tanjada chathawdaba taradi tahawdaradi akhoi ngasi ani ahum thoklaga mache taraga leibasina maram oiraga maitei mi mayam leirasu lari haiba yam leirasu paisa paiba yamna akhang ahe achau leirasu kari aisara progress leiba ngamdaba mina usit thoidana tawbkhiba mina lan tarapa ngamkhibado madu factor do root cause to karino hairaga ichino punna mata oina khungla oma lawba ngamkhidabagi root cause ni factor ni haibado madu ai ka honingde United we stand, divided we fall haibase. Masi akhoi matam asida, masi gi campaign asida, masi gi message se mipung imung khudimag da yahom gadabani. Madu leiba ngamba taradi akhoi kanamata na akhoi mathakta yalawmi simba namthabang tambang ngamoy Bharat na su akhoi namthabang ngamoy haibase akhoi kauroi dabani. Ani luchin puren oiriba miwai kaya masap kaya pairiba power kaya leiriba mayam se Manipur gi Macama oiraga sida thadaraga semka chakalaga tauge haibu wakhalom da thadolaga mapanda yum leiraga flat leiraga nongaiba ki punsida horenda natraga topal lepakta maduda sabada hena focus toba lepak nakpa mi yauri luchin puran yauri Awang nungpuki state yauna lebak asigi mafam kayada illegal immigrants sing leptana changkhilakpa asina maram oiraga central government na hanadi Aadhar card amasung PAN card na lebak asigi citizenship amani haina saktak yaramadu makha tana chanaroi madugi Mahutta birth certificate domicile amasung Indian passport na oiraga ni haina central government gi pau amana hari pau asina makha taraduna lebak asida
ayamana Aadhar card amasung PAN card asi identification document oina sinarambani adubu anauba system asigi makhada Aadhar amasung PAN card na leibak asida leiba mioi amani haibadugi praman oiba yararoi Aadhar asi mioi adu kadaida lei haiba khangnabagidamaktani citizenship card amadi natte PAN card asina tax ka mari lenaba singi aduga card asi foreigners singda issue tawbusu yai central government ki anoba chanakanglon asi maru oina leibak asida illegal immigrant sing sangkhilakpa yauna police nattaba government ki investigation da mioi sing adu sapchan Indian citizen haibadu khannabagidamakta lokhalakpani khongthang asiga mari lenana leibak asida leiriba government department sing amadi police station singda Aadhar card amasung PAN card asi citizen proof oiba yadanaba khankre home ministry amasung ate authority singdasu wafam asi ngakna chatnaba khankre karigumba official sing marakta wafam asi ngakna chattaba yaurabadi disciplinary action lokalagani hairi domicile birth certificate ti administration amasung municipality na issue tawba card ama oiba aduga Indian transport asisu mioi adugi background sing amasung nationality sing adusu mari leinaba authority singna ningthina check tawraga pibo oibana document ani asi citizenship approved tawbagi document oina sizinabagi ayaba adu pikhibani document sing asida voter card amadi ration card na sing support document oina claim tawbu yagani voter card amasung ration card ani asisu citizenship ki proof certificate amadi oiba yaroi anoba rule asina leibak asida leiriba tongan mioi kanglup singda sauna saitheng piragani singda taba hauna di tamda taba yari do tamda taba mai dai di singda taba yade do yade na sum tok laga dro action yakshin se haura homio yarido tamda taba mai dai di singda taba yade do yade na sum tok laga dro action yakshin se ora tabalu mai dai dai ring how gin ma kha pole koi lamit tu bu da bro nana du bu da bro tabal da yang hai tabal da yang ngau na da di tabal song bai bom tabalu mai dai ring how gi ma kha pole koi lamit tu bu da bro nana du bu da bro tabal da yang mamang thakta manipur gi ningthau masa singna phamunabadagi manipurda sahi teret khuntak pathoktuna manipur gi yelhomi sing mulamgadawgi thokdok adu ngasi amuk ana thoklore manipur gi irang asi center na lawturaga thonmra haina singnaba phawi haina veteran politician o join phangdokre wafam asi ngasi athobusinggi liklam thibalup manipur maharaj narsingha memorial committee sahi taret khuntakpa maharaj gambir singh amasung athobusing ningsing lupna sinduna langthabada leba maharaj gambir singha gi mongpamda manipur gi kanglupki irang asina sahi ani mapung pharakpagi thoramga mari leinana phongdokibani mahakna makha taraduna manipur tholiba irang asigi matangda india gi president lok sabha da anirak address tawbuda sahi ani pharaba manipur gi irang asigi matangda wafam amata palaktaba asimak lamdam asigi oina yamna laibak thiba tawdok amani masida lengakna su mating thongna irang asi loisina naba honnabagi mami tade matam adugi ifa ipusina ireiba kidamak thawai pamudana songthoktuna honnakiba adugumna ngasigi yelhomi mirol asinasu amatta oina punsina duna lamdam asida singnarakpa khudingmaksing thengnamina lamdam asida santi puroknaba honaminasi haina phungdoki haukiba lisingani kulumdogi me ahumdagi manipura thokliba irang asi sahi ani sapchan mapung phabgulina miyamna leikidraba athau bisingbu ikai khumnaba li adum oinamak
Prime Minister Narendra Modi na sahi ani mapung pharaba Manipur gi irang asida ngasi phawba khangsinadana tumina laisili nakal amuramda Manipur gi irang asi laksinanaba amadi warasin proknanaba honabada Union Home Minister Amit Shah na khwaidagi mai paktaba haibadu oire haina Congress na maral sirakli. All India Congress Committee ki lusingba Jairam Ramesh na mahaki social media X ta thadrok pachirol amagi matung ina BJP na Manipur da chauna mai paktuna kumjali sing ani kungani thoida lengak sem khibani kumjali sing ani kulumdoi gi me ahum da horokibi irang asi tha ahum gi matung da Supreme Court na state asida constitutional machinery sing mathau tawba ngamdre haina phongdokhibani. Manipur da Congress Party ki maikaidagi BJP na lusingba lengak ta no confidence motion ama mayok nagodare kibadagi Narendra Modi lengak na Manipur ki Chief Minister nampu da resign taholaba matung ngasi phawba loisindana leiriba Manipur gi irang asi tha kunnithoi gi matungda sahi asigi February 16 da President rule thamkibani yamna maru oiribadi ngasi phawbada Prime Minister na Manipur gi matangda tumina leisinba natana state asigi mioi amata unadan leiri Prime Minister Narendra Modi malem gi leiba kayada sananaba matam leirabasu Manipur da sanabagi matam leitri haina maral siraki.